Làm tha đi. Nanti saya ikut. Ma'am, kenapa ni? Ma'am, I come bro. Ma'am, kenapa dah hajar orang ke? Ma'am, wedding ngak tahu je. Live thajar aku ni kucu kumen di yad re. Adi. Numidang tu live than nak kena ngawe. Numidang tu live than nak ngawe kara. Aduga. Nang phone ne he. Kucu je ke hai ni? Khoi ge. Nga. Oh, ilam dah kena khoi ngang. Imoi nu to bagi ngarang do sing na sak thong nge bu ko. Adui mai ta do hai je skin da ka song ni bai ta re du kucu je kara. Kita tu kuning ni wang langsung jaya. Lai thara ke rai sida. Nung din hai ba. Hello hai to. Oh, keno hai ma'am. Dev ji nang pasan da namu je. Kamien ji sida yeng ma ji u de ba. Kami ada ni. Hello hai. Hello. Kami ada. Hello. Ma'am khai le ma ke khoi ge ne le nu pam nei bu ko. Adu ta ge ne le ma ke. Pasan da namu je. Yani. Yani nang pasan da namu so no wifi ni le. Kuchu kumen ji black sang ya dre. Wifi ya. Ya da. Ako gi na kan da ji ako surprise am lai. Hello moi ke ta de Carlos ni si da. Carlos ako so na kan kan tau ri. Ado bro yam mapum ke no yen mapum bang to bi ro oh hai toro ke mathang toro ke. Hai. Ako na kan da kan ro tau ri ba. Nên yani hai ni da. So di ro so. Ako si karam hai ke koi ni si kana na phasabi hele. Kai thabak no hai thabak na te koi chabi thakpi kan tau ri chonda. Ate mukbangi live si di cha da di la thaba nuai ti na. Cha ka live tha ge na ein khale ji kui ra ba. Me ako ni nau mam ba. Ipe ka hab ya yi si je. Ipe yao da bai rong sai ti je. Mana benina sắp mày này sắc man này đã hay ba sắc man này đã sắc phải giờ hăng bự đồ đây bao khung phải gì vậy thank you ngồi bao khung ta gì à sắc sao rồi hay cả rồi nè sắc cái nó thế cái nó Arunjit na sắc sao rồi hay sắc to yum da sare aduh Ai di sak ni rak sare. ai jadi tengah Yum da Jimmy lại này, rau hấu thùng ngồi xa đây bên này. Cái nó mẫu lâu rồi. Cái nó mẫu là cái dạ bro. Dạ thì hả? Cái nó là cái chín này đi dạ thì cái ngôi nhà hay bị cái gì nó cái gì? Mi mắm này mi mắm là cái tông này. Nhìn co. Ôi phồng lấy ta đi. Phun ni ta đi. Thật ra này, chị đã cái nó đây to. Khung này. Koi je sai vi thak pi khat tau ge tong ni nga si je. Thabi mun ba. Thabi le re sida mi le re. Chingju suma la ka do re no. Kan bam yaw. Koi che myang wa ni che jing je sak ut pa nungai ti. Sida khoi te Arunjit le re. Arunjit sarang them. Ado ke ni. Mau ni. Ha. Cái nó mà ai cái nắm tàu cái tông. Khoi da bom za Roshan do. Roshan này mấy em ra lạc bên này vào đó. Roshan này mấy cái bộ xây gì? Tí phở lên mi. Wow, em vừa số cái rồi nè. Hangam mấy am này đấy. Potato mana? Hangam gì ma'am sani mulai ta cái số hai biro đó hujik nát ra cái gì ya rồi dunia mo hai gì cái gì biết câu hay cho môi đi nai bên này hay gì hồi miêu bên trong môi đi cũng cũng chỉ sang này thì hình cái đó pam bi nát thì hay ta này. Đó thì hết u bác ăn được hangam gì sani ba hong tu bu ma đi nè. Kubi đó gì chả? Kubi ngắt này. Phải gì? Ngarang imoy nữa đi. Hangam pan am lay đấy. Ai chịu cái đấy ta này. Mày am này đi tu. Am tông này rồi. Kubi full hay ta này. Tôi mấy tay luôn hay ta này kubi full. Đây juga tôi cái lay mà là có hangam pan hay ta này. Đây đây. Ai đây hay camera bay lên sắc u rồi sang này luôn. Ai hero sang vậy.
이러지 많이 떠보라. ꯌꯥꯝ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯔꯣꯏꯒꯦ ꯁꯣꯔꯤ ꯌꯥꯔꯁꯦ ꯑꯩ ꯅꯝꯃꯛꯀꯦ 시다 거기 토목기 멤버 ꯀꯃꯦꯟ ꯄꯥꯁꯤ ꯂꯥꯛꯑꯣ 데버짓 가면 ông 빠져라게 하고 phát lấy thora này mà ai vậy thì em nó xin nó bên em mà runi rồi đấy ta cái hai đây cái đó lấy đi nó cái nó đó lấy sao gì mà lấy cái material thong ghê thong ghê cái nó này coi chắc thì dùng để xả ra cái giá nó chắc có hàng gam ngarang mà lấy này nó ngarang gì ngaren nằm mơ hỏi bro mathangdadi nupi khara yauhallao angang hauji nupi lei to angang tane to si chen nupi ate to si lei me mani masate lo phajam ne ularoi chai budi chen nupi ate ne to kenu hangam ga ok ga ok ai ro karam bana ok ai ba hiền ge hau ba hangam ga ok ai ro hangam ga ok 아이디 한가면 눈티 자래 한가면 뭐 하오이다. 아두가 뭐 오가 한가면 싸우지 좀 하오이. 아두 옥제 숨자디 짠데 봐. 내 토에 봐. 키가디 딴데니 잡아. 매암나 까면 암 티티 강아이다 딸리 까이자네 뭐. 무방 또르베. 무방 또르제 람비 또르베 이까이 미네 티봉나 있다 하이. Dengan siapa yang mana aja? Kain no, kan dia sini pun biro. Oh, lu di siun berapa ada? Nang, nu sini mana maru? Sing, aming sekarang. Jadi sekarang kan tahu jai pun. ID, si bos ya. Sini, example speaker ba. Saya thoshna na loy no pa je pa me hai ko. Si example ni ko. Tain deh, loyen adu toranu. Ya deh ba. Si loy o. Aku je pra blok kita betul ke ko. Masa tu pasal ni. Speaker ni upin ulun derne. ID loy boga tak pada ko tik na loy ni ke ai sini ba. Chong sila hayo. Pay sini ba. Ado mau dia ni untuk blok yawe sih ba. Oh my god. Aku tiada yau rai aja. Yau di yau bay ma pan utuk te. Aduna phum set laga tum. Kamu nda. Kamu ai kaya tare rasi dagi kai dagi mayam am yau hai tare ado ai thamoi da phum jil laga tham ge hai tare. Ai ma pan thok ba je keno to wai tare. Era keno dabu sanam dabu sura sabu ani. Sebenarnya tahu sini mau tapi dekat di kalau mau hutan. Dia baje? Oh betul. Dia baje? Si yau lo ni bido da. Nang mai di loi lu da re bo. Kai lam dei no da da ni se ye keno da gine. Pas hoi da gine bani budi. Nang pasoi dei nai ga bo. Hai ge. Mấy em liềm mà ní ngó. Quá rồi tâm ngang mà ní. Khất chân là bây giờ này mà. Em khất chân là bố mà này mà. Ai ha mà ní làm thay gì mục bang gì nên đó. Facebook tâm điện thảo. Lấy răng xa lì xu. Đó bố chân. Monetization 온 tàu vào YouTube ta live thả bây giờ. 강디네 주도. 그러게요. monetization 온 tàu vào hàng. 송전설에 뭐 또 까란도 두디 pasoido. Karando adudi karando hangam dong do ko na habja ba do tap na noi ba
Pasal masa apa tu nanti tu silo. Silo. Jika main pau lo. Pasal masa apa tu nanti tu. Ayo. Tunggu ke meno. Ni makan apa tu nanti. Pasal masa aku ni makan tu dia. Pasal masa aku hang berkangoi kan tu. Kalau kangoi. Kan ini na. Kamu Dia kau last kita paru om tu. Karan tu di. Hui yang lay. Ayo noi hui le. Ayo. Pasal masa apa tu nanti tentang patung ni aja. Kali sih bo. Aduh dia hero ni. Aku ibu hui dah ni. Mẹ mini. Có chứ cái nó huy rồi, cái đó một huy nó chạy chạy sẽ phơi cùng. Ai đi nang gì rồi? Ai đi nang thì mini. À thế. Cái đó một huy nó sang tâm nó vào đây ba. Huy bị thế nó huy gì? Chứ sang tâm nó vào. Asyik ba. Nó sang một huy nó thì nó sang tâm nó có là huy gì? Mà cái tôi. Mà cái đó. Khoan em này. Nang ai nu sina bên mà. Huy cái mà nó cũng là cái gì vậy? Chỉ khét là điều gì? Phải là comment phải thay vì cái iPhone. Comment chứ phải thay vì cái iPhone này ba. Comment phải là cái này, phải là quay mà là cái thi ngắn cái thi rồi thi quay mà là cái này. Mẹ mukbang đấy mẹ. Mukbang terus cái mẹ. Cha bị lùi rồi. À bây giờ không xin đâu mà mình tên làm gì cái đâu này. À chỉ cái nào chân tôi rồi. Chụp miếng. À chỉ tăng rồi, tăng rồi. Xa chứ. Lại thằng cứ giật rồi. Dạ đi. Karan gi thabakti horakanu ba aise karan gi thabakti horakanu ba aise karan ngang ba yaba mi nate hai keno wa thabi karan ngang de video yaw to video wa thabi bija ba khoi camera de men de sui bija de ta ha ya karan no ba re karan ne lên đó đi nó làm cái gì quạt thử đi mẹ quạt thử đi mẹ quạt thử đi mẹ chỉ đi tàu đi nè anh đi cho mà nào bro đi tính tàu đi nè mẹ cứ ta kêu bà chỉ ra đây bà có chỉ chế cái nè xoay bí này ao ấy Hadi um pilwara ka to bari masih lena. Thân sao thì nó bốc. Đi ra lấy. Quả tiệm gì cái mà hẳn tí cả. Thế sao lại đi vì Đâu rồi nè. Để bây giờ phải làm gì? À chứ bây giờ tôi yêu chúng à, tao bạn. Thế sao lấy gì cái xin ăn thì cô. Thế ta lại đi cô. Khơi ghê. Thế là này cái thì bữa lấy gì rõ cái cả gì. Vâng điều có gì cũng đủ đến đây. Có gì là cho chị chế khai giáo đi. À chị chính chế là đi nơi khang ở đó khang đi. 2000. Class 8 kawin like 2019. Ay paano mo labor naman da? Like iya. Kay mo nga nagkatog kang awa. La 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 la. Niệm cái gì? Con nuôi ra bên tu. Giờ sino pa labor naman da? Ta khi mà mình là cái gì? Hai Nang tuổi. ai no sina banamar. Na thân sao cái nabuk. Phong bro. Phong bro sama satu. Phong bro. Lo ay. Phong bro. Nan sabi na bukang kaloy. Kang kaloy he. Karang kang kaloy. Ai ta lem param dra ne. Mi ngang bên cái comment năm lá này nè. Đóng sao tôi copyright sao rồi đó. À chứ mình ta gì. Lá sẽ nung san lại cả. Đẹp gì? Di ba quay phát tao bi ko. Nung san lại gì lọ. Khang jo wan khang jo ja. Đi bị ta gần tàu ta đi. Chỉ đất lì. Không thắng gì. Ôi tôi mà rồi đây là cò. Anh chỉ đúng cò thì mình đã nghe rồi. Đẹp gì à? Xin lỗi bà. Cái nào tôi nữa? Cái nào tôi nữa? Đẹp gì nó phải gì? Ay này nè. Mỗi chạy thì biểu đấy phải gì đấy bố? Giờ gà. Không thuộc sát đây em. Cầm bên năm lại. Pin là thắp tàu rồi cả. Nói là Sa nó bơ ngay. Bia mà khuất nó nuôi bữa đó khuất nó nuôi bữa đó bữa đi nó pin nó nuôi nó phê nó môi nó nuôi hơn bên này ta khuất nó nuôi bữa đi. sai thắp xem có bao nhiêu yard mà nhỉ? Thắp lửa can ta.
ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯁꯥꯎꯕꯤꯒꯅꯨ ꯔꯣꯁꯟ ꯈꯪ ꯇꯥꯔꯗꯤ ꯔꯣꯁꯟ ꯍꯣꯏ ꯃꯌꯨꯝꯗꯅꯦ ꯂꯩꯔꯤꯁꯦ ꯃꯣꯏ ꯊꯣꯡꯒꯥꯟ ꯌꯥꯝ ꯐꯖꯕꯅꯦ ꯇꯨ ꯃꯣꯏ ꯊꯣꯡꯒꯥꯟꯅꯤ ꯐꯖꯕꯅꯤ ꯏꯪꯅ ꯆꯤꯛꯅ ꯅꯠꯇ꯭ꯔꯥ ꯁꯣꯝ ꯂꯥꯛꯑꯣꯏꯕ ꯅꯪ ꯇꯨꯡ ꯅꯝꯕ ꯅꯠꯇꯦ ꯃꯥꯡꯅꯤ ꯅꯝꯃꯤꯁꯦ ꯔꯣꯁꯟ ꯍꯣꯏ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯏ ꯃꯣꯏꯗꯣ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯠꯈꯤꯕꯅꯦꯕ ꯕꯣꯔꯥꯔꯣ ꯃꯣꯏꯗ ꯆꯠꯈꯤꯕꯗꯣ ꯅꯪ ꯂꯥꯏ ꯃꯥꯟꯗꯣꯔꯦ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯁꯜꯂꯦ ꯁꯟꯖꯦꯟꯕꯝꯗ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯈꯪꯉꯦ ꯗꯥ ꯔꯣꯁꯟꯗꯤ ꯍꯥꯏꯁꯤꯗꯤ ꯔꯣꯁꯟꯗꯣ ꯗꯨꯀꯥꯟꯗ ꯆꯠꯈꯤ ꯆꯠꯂꯣ ꯅꯣꯏ ꯗꯥ ꯔꯣꯁꯟ ꯏꯅꯥꯎꯄꯥꯅꯤꯅꯦꯍꯦ ꯁꯤꯗ ꯐꯖꯔꯦ ꯇꯨ ꯉꯥꯅꯨꯁꯦ ꯉꯥꯅꯨ ꯃꯄꯤꯁꯦ ꯌꯦꯡꯉꯨ ꯉꯥꯅꯨ ꯀꯌꯥ ꯃꯆꯥꯁꯤ ꯀꯌꯥ ꯅꯨꯡꯁꯤꯔꯤꯅꯣ ꯃꯆꯥꯁꯤ ꯁꯪ ꯑꯗꯨꯝ ꯂꯩꯌꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯤꯅꯦ ꯀꯥꯏꯕꯅꯦ ꯑꯗꯨꯒ ꯃꯥꯅꯤ ꯑꯗꯨꯅꯦ ꯃꯄꯤꯁꯤꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯑꯅꯤꯅ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯦ ꯑꯃꯨꯛ ꯆꯥꯎꯔꯀꯥꯟꯗ ꯑꯃꯨꯛ ꯅꯨꯡꯁꯤꯔꯣꯏꯗꯕꯣ ꯈꯜꯂꯨ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯔꯣꯏꯁꯤꯔ ꯈꯪꯗꯦꯗ ꯂꯥꯛ ꯁꯨꯝꯕꯁꯦ ꯌꯥꯝ ꯊꯤꯖꯔꯒ ꯑꯁꯣꯝꯗ ꯚ꯭ꯌꯨ ꯐꯖꯕ ꯖꯒꯥ ꯈꯔ ꯆꯠꯁꯤꯒꯗꯧꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤ ꯇꯥꯔꯗꯤ ꯇꯣ ꯑꯗ ꯁꯤ ꯖꯒꯥꯗꯤ ꯃꯁꯛ ꯐꯖꯅ ꯈꯪꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯤ ꯌꯦꯡꯕ ꯖꯒꯥꯁꯦ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤꯅꯗꯤ ꯁꯤ ꯈꯪꯅꯤ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯑꯦ ꯍꯥꯏꯁꯤꯗꯤ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯑꯒ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯂꯥꯏꯚ ꯑꯍꯥꯟꯕꯗ ꯊꯤꯅ ꯉꯥꯡꯉꯩꯗꯨꯕꯣ ꯑꯩ ꯊꯤꯅ ꯉꯥꯡꯕꯅꯤ ꯂꯧꯋꯦ ꯑꯗꯨ ꯁꯤꯁꯨ ꯈꯪꯉꯝꯅꯤ ꯀꯩꯅꯣꯅꯦ ꯁꯤ ꯈꯪꯗ꯭ꯔꯣ ꯁꯨꯝ ꯇꯝꯕꯗ ꯑꯩ ꯈꯪꯉꯝꯅꯤ ꯀꯩꯅꯣ ꯄ꯭ꯔꯖꯥ ꯁ꯭ꯀꯨꯜ ꯇꯝꯕꯅꯤ ꯑꯁꯤꯁꯨ ꯇꯝꯃꯦ ꯅꯣꯏ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯄꯨꯜꯂꯛꯑꯦ ꯑꯩꯗꯤ ꯍꯥꯏꯕꯀꯣ ꯇꯦꯟꯗꯤ ꯊꯣꯛꯑꯦ ꯀꯩꯅꯣ ꯇꯦꯟꯗꯒꯤ 11 12 ꯍꯣꯡꯉꯦ ꯀꯩꯅꯣ 11 12 ꯍꯣꯡꯉꯝꯃꯅꯤ ꯁꯣ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯆꯤꯛꯑꯦ ꯃꯥꯅꯦ ꯆꯤꯛꯑꯦ ꯁ꯭ꯋꯥꯏꯁꯦ ꯃꯥꯡꯗ ꯍꯤꯔꯣ ꯁꯥ ꯆꯠꯂꯧꯔꯥ ꯑꯩ ꯄꯨꯟꯁꯤ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯔꯤꯁꯤꯕꯣ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯑꯦ ꯆꯪꯉꯒꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯐꯠꯂꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ ꯏꯀꯥꯏꯖꯩꯕ ꯉꯥꯡꯉꯛꯑꯗꯤ ꯂꯨ ꯅꯠꯇꯦꯗ ꯀꯩꯅꯣ ꯑꯉꯥꯎ ꯐꯩꯒꯤ ꯇꯥꯏꯞꯇ ꯍꯥꯏꯖꯤꯜꯂꯦ ꯂꯣꯏꯔꯦ ꯄꯨꯡꯉꯥꯎ ꯃꯥꯡꯉꯦ ꯃꯣꯏꯅꯗꯤ ꯈꯪꯗꯕ ꯑꯗꯨꯕꯨꯗꯤ ꯏꯀꯥꯏꯖꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯜꯂꯦ ꯈꯪꯉꯛꯀꯅꯤꯗ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗꯗꯤ ꯀꯩꯁꯨ ꯊꯧꯒꯠꯄ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯋꯥꯠꯄꯅꯦꯕ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗꯗꯤ ꯍꯧꯔꯛꯄꯗꯗꯤ ꯃꯤꯗꯨꯅ ꯐꯥꯎꯔꯀꯥꯟꯗ ꯈꯛꯇꯅꯤ ꯊꯧꯒꯠꯄꯤꯔꯛꯀꯗꯣꯏꯁꯦ ꯑꯅꯝꯕꯅ ꯈꯪꯉꯛꯑꯦ ꯎꯠꯂꯛꯈꯤꯕꯁꯨ ꯌꯥꯝ ꯀꯩꯅꯣꯅꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯈꯪꯉꯦ ꯎꯈꯤꯕ ꯌꯥꯝ ꯀꯨꯏ ꯌꯥꯎꯋꯤ ꯎꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯤ ꯊꯥꯡꯇꯣꯛꯑ ꯄꯥꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯁꯪꯇꯣꯛꯑꯒ ꯇꯥꯏꯄꯤꯡ ꯃꯣꯗ ꯈꯤꯇꯪ ꯆꯥꯎꯍꯟꯒꯦ ꯑꯗꯒꯤ ꯄꯤꯛ ꯄꯤꯛꯁꯜꯂꯒ ꯕꯦꯝꯃ ꯆꯦ ꯇꯨꯁꯤꯅꯥ ꯅꯪ ꯐꯤꯛꯁꯟ ꯗꯤꯖꯥꯏꯟ ꯇꯧꯔ ꯂꯩꯕꯁꯦ ꯑꯝꯇ ꯎꯠꯀꯦ ꯁꯤ ꯑꯁꯦꯡꯕ ꯁꯦꯟꯗꯟ ꯇꯣꯡꯕ ꯌꯥꯝ ꯂꯦꯝꯃꯤꯕꯣ ꯅꯪ ꯅꯠꯇꯦ ꯃꯣꯏ ꯇꯣꯗ ꯅꯨꯄꯤꯈꯩꯒꯤ ꯁꯦꯟꯗꯟꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯈꯨꯒꯥꯁꯨ ꯑꯩ ꯉꯁꯥꯏꯅꯦ ꯁꯤꯗꯤ ꯌꯧꯔꯦ ꯈꯨꯗꯣꯝ ꯆꯦ ꯇꯨꯁꯤꯅꯥ ꯅꯪ ꯎꯠꯂꯛꯀꯦꯁꯦ ꯁꯦ ꯍꯥꯏ ꯇꯧꯔꯣ ꯅꯠꯇꯦ ꯍꯥꯏꯔꯣꯅꯦ ꯉꯥꯏꯈꯣꯕ ꯅꯪ ꯁꯤ ꯂꯤꯁꯤꯡ ꯈꯪꯉꯦ ꯍꯥꯏꯗꯅ ꯑꯩ ꯂꯤꯁꯤꯡ ꯊꯝꯈꯣꯏ ꯍꯥꯏꯕ ꯑꯩꯉꯣꯟꯗ 미창해. ꯂꯤꯇꯨ ꯍꯥꯞꯄꯦ 시력 후기 얘네는 반에 선생님. ꯑꯩꯈꯣꯏ ꯃꯤꯊꯨꯟꯁꯤ ꯂꯧꯖꯔꯒꯦ ꯎꯠꯂꯤꯅꯤꯅꯦ ꯃꯥꯏꯁꯦ ꯀꯩꯅꯣ ꯄꯛꯇꯕ ꯇꯧꯔꯛꯀꯅꯣ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯥ ꯇꯧꯕ ꯍꯩꯉꯣ ꯈꯣꯡꯃꯩꯅ ꯀꯤ ꯈꯣꯡꯃꯩ ꯅꯥꯟꯊꯣꯛꯏ 신나게. 신나게. 신나게 할 때 이런 거. 이싱다 개 하이레이바 ꯑꯩꯈꯣꯏ ꯁꯤꯗꯩ ꯀꯣꯏꯆꯠ ꯀꯣꯏꯆꯠ ꯆꯠꯂꯨꯔꯦꯗꯅꯀꯣ ꯁꯤ ꯂꯩ ꯀꯥꯟꯗ ꯑꯗꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯅꯤꯕꯀꯣ ꯗꯤꯖꯤ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯦꯕꯀꯣ ꯃꯥ ꯊꯛꯄꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯀꯟꯗꯦꯕ ꯃꯥ ꯑꯗꯨꯝ ꯀꯜꯍꯜꯂꯦꯕ ꯈꯪꯉꯕ ꯄꯥꯎꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯒꯤ ꯑꯇꯣꯝꯕ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏ ꯑꯇꯣꯝꯕ ꯉꯥꯛꯇꯅꯦ ꯗꯥꯕꯨ ꯃꯆꯥꯁꯨ ꯑꯩꯈꯣꯏ ꯗꯥꯕꯨ ꯃꯆꯥꯁꯨ ꯑꯇꯣꯝꯕꯅꯦ ꯑꯗꯨꯒ ꯗꯦꯕꯖꯤꯠꯁꯨ ꯑꯇꯣꯝꯕꯅꯦ ꯀꯩꯁꯅꯥꯁꯨ ꯇꯣꯝꯕꯤꯅꯦ ꯂꯝꯗꯤꯡꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯅꯣꯏꯗ ꯂꯥꯛ ꯁꯤꯡꯖꯨ ꯆꯥꯈꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨꯒ ꯃꯨꯛꯕꯥꯡꯗꯤ ꯃꯤꯒꯤ ꯇꯧꯔꯛꯑꯝꯒꯅꯤ ꯁꯟꯇꯣꯁ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯃꯇꯝꯗ ꯆꯥꯗꯦ
ꯅꯪ ꯁꯟꯇꯣꯁ ꯈꯪꯕ꯭ꯔꯣ ꯂꯝꯗꯤꯡꯗꯒꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ ꯈꯪꯉꯦ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯗꯨꯝ ꯂꯝꯗꯤꯡꯗꯒꯤ ꯁꯟꯇꯣꯁ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯄꯥꯛ ꯀꯦꯁꯟꯅꯔꯦ ꯈꯨꯅꯤꯡ ꯑꯗꯨꯅꯦ ꯑꯗꯩ ꯃꯨꯛꯕꯥꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏꯉꯣ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯉꯥꯊꯔꯒ ꯑꯩ ꯐꯣꯟ ꯑꯃ ꯇꯧꯒꯦꯀꯣ ꯕꯤꯂꯤ ꯌꯥꯎꯗꯕꯅꯤꯅ ꯅꯣꯏ ꯀꯃꯦꯟ Insta message lag leirꯝꯃꯦꯕ ꯗꯥꯞꯁꯟ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯑꯗꯨ ꯇꯥꯏ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯁ ꯑꯩ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯃꯣꯏꯁꯦ ꯗꯥꯞꯁꯟ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯑꯩ ꯋꯥꯡꯁꯦ ꯂꯣꯏꯔ ꯑꯗꯨꯝ ꯑꯁ ꯃꯣꯁꯤꯅꯦ ꯑꯣꯏꯕ ꯇꯜꯂꯤꯗ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯑꯗꯨꯗꯤ ꯀꯥꯞꯄꯤ ꯊꯨꯕꯤ ꯇꯥꯟꯁꯤꯔꯣ ꯁꯝꯅ ꯀꯟꯅ ꯌꯥꯜꯂꯒ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯄꯦꯛ ꯇꯥꯔꯛꯄꯗꯨ ꯀꯩꯝꯇ ꯍꯥꯏꯒꯗꯧꯔꯒꯦ ꯅꯪ ꯂꯝꯗꯤ ꯃꯆꯥ ꯌꯥꯝ ꯇꯤꯟꯅꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯊꯤꯖꯜꯂꯦ ꯄꯤꯁꯨꯝꯋꯣ ꯑꯣꯏꯌꯣ ꯁꯝꯋꯣ ꯊꯤꯗ꯭ꯔꯤꯕ ꯍꯥꯏꯕꯨ ꯅꯪ ꯈꯛꯇꯅꯤ ꯑꯩ ꯂꯥꯏꯚ ꯌꯦꯡꯕ ꯃꯤꯈꯩꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯕꯅꯦ ꯍꯟꯗꯛꯇꯤ ꯂꯣꯏ ꯐꯖꯊꯣꯔꯛꯑꯦꯕ ꯌꯦꯡꯒꯤ ꯁꯣꯏꯗꯅ ꯊꯝꯃꯨꯁꯨ ꯋꯥꯗ ꯊꯥꯖ ꯁꯨꯛꯇ ꯊꯥꯖꯗꯦ ꯗꯦꯕꯤ ꯅꯪ ꯀꯩꯗꯧ ꯆꯠꯂꯤꯅꯣ ꯍꯨꯟꯇꯣꯛꯄ ꯆꯠꯂꯤꯔꯥ ꯗꯦꯕꯤꯁꯦ ꯀꯩꯅꯣ ꯍꯪꯒꯥꯝꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯒꯦ ꯂꯥꯛꯑꯣ ꯗꯦꯕꯖꯤꯠ ꯍꯪꯒꯥꯝꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯒꯦ ꯂꯥꯛꯑꯣꯕ ꯏꯟꯇ꯭ꯔꯣ ꯇꯧꯒꯦꯌꯦ ꯏꯟꯇ꯭ꯔꯣ ꯇꯧꯔ ꯂꯥꯛꯑꯣꯕ ꯑꯦꯗꯚꯔꯇꯥꯏꯁ ꯐ꯭ꯔꯥꯝ ꯃꯅꯨꯡꯗ ꯂꯩꯔꯣ ꯐ꯭ꯔꯥꯝ ꯃꯅꯨꯡꯗ ꯂꯩꯔꯣ ꯑꯩ ꯇꯧꯕ ꯌꯥꯔꯣꯏ ꯅꯪ ꯂꯩꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯏ ꯇꯧꯈ꯭ꯔꯕꯅꯤ ꯅꯪ ꯂꯩꯔꯣꯕ ꯃꯣꯏ ꯍꯪꯒꯥꯝꯁꯨ ꯂꯩ ꯐꯖꯕꯅꯤꯗ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯂꯨ ꯂꯩꯔꯦ ꯍꯪꯒꯥꯝ ꯂꯩꯔꯦ ꯀꯗꯥꯏꯗꯅꯣ ꯁꯨꯝ ꯆꯠꯂꯌꯦ ꯋꯥꯅꯤ ꯉꯥꯡꯒꯅ ꯍꯪꯒꯥꯝ ꯀꯣꯕꯤꯒ ꯊꯥꯕ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯎꯏꯌꯦ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯀꯦꯃꯥ ꯌꯥꯝ ꯍꯥꯏꯅ ꯃꯑꯣꯡ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯀꯝꯕ ꯃꯌꯥꯝ ꯁꯤꯗ ꯊꯥꯔꯤꯁꯦ ꯁꯤꯁꯦ ꯃꯃꯤꯡ ꯈꯪꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦ ꯅꯥꯕ ꯐꯖꯗꯦ ꯊꯥꯗꯠꯂꯒꯦ ꯃꯌꯥꯝ ꯁꯤ ꯄꯥꯏꯁꯦ ꯀꯩ ꯃꯥꯟꯒꯦ ꯁꯤ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯈꯪ ꯌꯦꯡꯒꯦꯕ ꯑꯗꯨ ꯍꯦꯛꯈ꯭ꯔꯦ ꯁꯤꯗ ꯂꯩꯕ ꯄꯣꯠꯁꯦ ꯀꯩ ꯃꯥꯟꯒꯦ ꯃꯌꯥꯝ ꯐꯗꯤꯒꯨꯝꯅꯤ ꯃꯌꯥꯝ ꯄꯥꯟꯈꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦꯕ ꯁꯣꯝꯅ ꯄꯥꯈꯣꯡ ꯀꯟꯅ ꯍꯪꯉꯤꯉꯩꯁꯤꯗ ꯁꯣꯝꯅ ꯄꯥꯈꯣꯡ ꯐꯣꯡꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯗ ꯁꯤꯗ ꯀꯩ ꯀꯧꯏ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤ ꯀꯩ ꯃꯥꯟꯒꯦ ꯍꯥꯏꯕꯤꯌꯣ ꯀꯝꯕꯅꯣ ꯁꯤ ꯀꯧꯒꯦ ꯍꯥꯏꯕꯤꯌꯣ ꯁꯤ ꯀꯩ ꯀꯧꯏ ꯑꯝꯇ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯗ꯭ꯔꯣꯞ ꯇꯧꯁꯟꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯩ ꯀꯧꯒꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯃꯉꯣꯟꯗ ꯊꯥꯖꯕꯅꯤꯅ ꯀꯩꯃꯤꯡ ꯀꯧꯒꯦ ꯁꯤꯕꯣ ꯌꯥꯝ ꯆꯥꯎꯋꯦ ꯇꯨ ꯌꯥꯝ ꯄꯥꯏ ꯃꯅꯥ ꯀꯩ ꯃꯅꯥꯅꯣ ꯁꯤꯕꯣ ꯑꯦ ꯁꯤ ꯃꯅꯥ ꯀꯩ ꯃꯅꯥ ꯑꯂꯨ ꯃꯅꯥꯏ ꯇꯥꯏꯞ ꯇꯧꯋꯦ ꯁꯤ ꯃꯅꯥꯁꯦ ꯗꯦꯕꯁꯦ ꯁꯤ ꯃꯅꯥ ꯀꯩ ꯃꯅꯥꯅꯣ ꯌꯦꯡꯉꯨ ꯑꯂꯨ ꯃꯅꯥ ꯇꯧꯋꯦ ꯍꯥꯏꯕ ꯀꯝꯕꯅꯣ ꯑꯗꯨꯗꯨꯔꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯈꯪꯗꯦꯗ ꯐꯖꯩ ꯊꯤꯔ ꯌꯦꯡꯕ ꯑꯝꯇ ꯌꯥꯗꯦꯗ ꯑꯁ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯇꯧꯔꯤ ꯁꯤꯡꯖꯨ ꯆꯥꯔꯝꯗꯥꯏꯒꯤ ꯂꯥꯏꯚ ꯇꯧꯖꯔꯛꯏꯅꯤ ꯑꯗꯨꯗꯤ ꯉꯥꯅꯨꯅꯦ ꯁꯤꯡꯖꯨꯁꯨ ꯎꯠꯇꯣꯏꯕ ꯑꯣꯃꯦ ꯑꯦꯛꯁꯀꯔꯁꯟ ꯂꯥꯏꯚ ꯇꯧꯔꯤꯕꯅꯤꯅꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯤꯌꯦ ꯑꯩ ꯂꯥꯏꯚ ꯇꯧꯔꯤꯌꯦ ꯗꯥꯏꯂꯣꯛꯁꯤꯁꯨ ꯃꯈꯟ ꯉꯥꯡ ꯌꯥꯕꯅꯦ ꯃꯩꯇꯩꯔꯣꯟꯁꯤꯗꯤ ꯆꯞ ꯂꯣꯏ ꯃꯥꯟꯅꯕꯅꯦ ꯑꯗꯨꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤꯅ ꯇꯧꯅꯤ ꯋꯥ ꯀꯌꯥ ꯀꯟꯅ ꯉꯥꯡꯗ꯭ꯔꯕ ꯑꯩꯁꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤꯅ
ꯃꯨꯛꯕꯥꯡ ꯕꯤꯒꯦꯟꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯅ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯁꯨꯕ ꯁꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯣ ꯍꯥꯏꯔ ꯁꯤꯡꯖꯨ ꯆꯥꯔꯒ ꯇꯤꯀꯤꯠ ꯂꯧꯅꯅꯕꯒꯤ ꯑꯗꯣ ꯆꯥꯕꯁꯤ ꯌꯥꯝ ꯀꯟꯅ ꯆꯥꯕꯁꯤ ꯉꯝꯗꯦ ꯇꯧꯅꯤ ꯚ꯭ꯌꯨꯁꯤ ꯌꯥꯝ ꯌꯦꯡꯉꯛꯇ꯭ꯔꯦꯅꯦ ꯑꯩ ꯏꯁꯄꯦꯛ ꯁꯟꯒꯤ ꯇꯧꯔ ꯃꯌꯥꯝ ꯁꯤꯁꯦ ꯇꯨ ꯍꯪꯒꯥꯝꯅꯦꯅ ꯍꯥꯏꯕꯀꯣ ꯁꯤꯁꯦ ꯆꯨꯝꯗꯣꯏꯖꯥꯠꯂ ꯈꯪꯗꯦ ꯁꯤꯁꯦ ꯍꯪꯒꯥꯝꯅꯦꯅ ꯍꯥꯏꯕ ꯁꯤ ꯄꯥꯝꯕꯤꯁꯦ ꯆꯨꯝꯗꯣꯏꯖꯥꯠꯂ ꯈꯪꯗꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯈꯨꯠꯆꯥꯎ ꯑꯃ ꯙꯝꯃꯥ ꯑꯗꯨꯝ ꯆꯥꯎꯋꯦ ꯁꯤꯁꯦ ꯍꯪꯒꯥꯝ ꯑꯣꯏꯖꯥꯠꯂ ꯈꯪꯗꯦ ꯍꯪꯒꯥꯝꯅꯦꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯍꯪꯒꯥꯝ ꯃꯥꯟꯗꯕ ꯍꯪꯒꯥꯝꯅꯤ ꯍꯥꯏꯁꯤ ꯂꯣꯏ ꯊꯥꯏꯌꯦꯕ ꯇꯨ ꯍꯪꯒꯥꯝꯒ ꯃꯥꯟꯅꯗ꯭ꯔꯥ ꯁꯤꯗꯤ ꯑꯂꯨ ꯃꯅꯥꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ ꯑꯂꯨ ꯃꯅꯥ ꯑꯣꯏꯖꯥꯠꯂ ꯈꯪꯗꯦ ꯑꯂꯨ ꯃꯅꯥꯒ ꯌꯥꯝ ꯃꯥꯟꯅꯩ ꯁꯤꯗ ꯑꯔꯨꯟꯖꯤꯠ ꯂꯩꯔꯦ ꯊꯤꯕꯅꯦ ꯌꯥꯝꯅ ꯗꯦꯕꯖꯤꯠ ꯐꯨꯔꯤꯠ ꯑꯉꯧ ꯂꯤꯠꯂꯒ ꯅꯪ ꯐꯖꯕ ꯁꯥꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯕ꯭ꯔꯥꯎꯟ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯅꯦ ꯑꯣꯖꯥꯅ ꯀ꯭ꯂꯥꯁ 8 ꯀꯥꯕꯗꯩ 10ꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦꯕꯅꯦ ꯑꯗꯣ ꯎꯃꯦꯁ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯕꯣ ꯂꯥꯏꯚ ꯌꯦꯡꯉꯤꯕꯣ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯀꯦ ꯂꯥꯏꯚ ꯃꯨꯠꯊꯠꯂꯁꯦ ꯍꯥꯏꯔꯣ ꯆꯥꯕ ꯀꯥꯟꯗ ꯎꯠꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯩ ꯎꯠꯇꯦ ꯅꯣꯏ ꯀꯩꯅꯣ ꯃꯣꯏ ꯌꯦꯟꯁꯨ ꯂꯩ ꯅꯣꯏ ꯀꯩ ꯂꯩꯔꯛꯏꯅꯣ ꯀꯩ ꯂꯩꯔꯛꯏꯅꯣ ꯅꯣꯏ ꯂꯥꯛꯑꯕꯣ ꯊꯥꯖꯗꯦ ꯅꯣꯏ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯅꯦꯝꯕ ꯁꯥꯕ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯂꯥꯏꯐꯇ ꯁꯦꯕꯥ ꯇꯧꯖꯒꯦꯅꯦ ꯑꯩ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯅꯌꯨꯝꯃꯛꯅꯤ ꯈꯔ ꯑꯗꯨꯝ ꯆꯪꯉꯣ ꯁꯦꯟꯗꯜ ꯂꯧꯊꯣꯛꯎꯔꯅꯨ ꯌꯥꯔꯅꯤꯀꯣ ꯌꯥꯔꯅꯤ ꯑꯗꯨ ꯁꯤ ꯐꯥꯟ ꯊꯥꯏꯗ ꯐꯝꯃꯨ ꯑꯩꯅ ꯁꯤ ꯁꯟꯗꯣꯛꯀꯦ ꯍꯥꯏꯗ꯭ꯔꯥ ꯌꯥꯔꯦꯗ ꯁꯤꯡꯖꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯤꯁꯤꯗꯅꯦ ꯕꯣꯔꯥꯁꯤ ꯌꯥꯝꯃꯦ ꯂꯨꯄꯥ 500ꯒꯤꯅꯦ ꯁꯣꯔꯦ ꯂꯣ ꯃꯌꯥꯝ ꯂꯥꯏꯐꯀꯤꯗꯃꯛꯇ ꯑꯩ ꯕꯣꯔꯥ ꯆꯥꯖꯔꯛꯏꯅꯦ ꯃꯥꯅꯦ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯤ ꯀꯌꯥ ꯌꯦꯡꯒꯦ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯌꯥꯝ ꯆꯥꯕ ꯌꯥꯎꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯆꯥꯏ ꯁꯔꯥꯡꯉꯤꯒ ꯇꯧ ꯌꯦꯡꯅꯤꯡꯗꯦ ꯌꯨꯇꯨꯕ ꯂꯣ ꯑꯩ ꯆꯥꯕ ꯂꯥꯛꯑꯣ ꯑꯩꯁꯨ ꯕꯣꯔꯥ ꯆꯥꯒꯦ ꯐꯖꯗꯤ ꯀꯩꯅꯣ ꯑꯝꯇ ꯊꯦꯛꯆꯜꯂꯛꯑꯣ ꯀꯅꯥꯅꯣꯝꯇ ꯁꯦ ꯃꯌꯥꯝ ꯉꯁꯥꯏ ꯔꯣꯁꯟ ꯍꯪꯉꯝꯕꯗ ꯔꯣꯁꯟ ꯁꯤ ꯂꯩꯔꯦ ꯂꯣꯁꯟ ꯆꯪꯉꯦ ꯅꯌꯨꯝ ꯅꯠꯇꯦ ꯀꯩ ꯀꯥꯏꯌꯣ ꯑꯩꯁꯨ ꯂꯥꯏꯚ ꯊꯥꯕꯁꯦ ꯏꯗꯤ ꯀꯥꯏ ꯑꯗꯨꯏꯁꯨ ꯊꯥꯔꯕꯅꯦ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯔꯣ ꯆꯥꯏ ꯎꯅꯧꯁꯦ ꯅꯪꯒꯤ ꯀꯃꯦꯟ ꯄꯥꯗ꯭ꯔꯕꯣ ꯅꯣꯏ ꯃꯤꯖꯤ ꯑꯃ ꯇꯧꯁꯤꯜꯂꯣꯅꯦ ꯀꯃꯦꯟ ꯄꯥꯏ ꯀꯩꯅꯣ ꯃꯦꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯂꯩꯕꯁꯤꯒꯤꯗ ꯎꯍꯧꯕ ꯃꯤꯅꯗꯤ ꯎꯍꯧꯅꯤ ꯎꯍꯧꯗꯕ ꯃꯤꯅꯗꯤ ꯎꯍꯧꯔꯣꯏ ꯀꯩꯅꯣ ꯈꯨꯠ ꯃꯅꯨꯡꯗꯩ ꯊꯣꯛꯂꯛꯏ ꯁꯛꯇꯣ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯛ ꯇꯧꯔꯒ ꯕꯣꯇꯜ ꯄꯣꯛ ꯊꯣꯝꯕꯤꯗꯣ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯁꯨꯃꯥꯏꯅ ꯃꯤ ꯑꯃ ꯐꯝꯃꯅꯤꯗꯅꯀꯣ ꯅꯥꯀꯟ ꯑꯃ ꯐꯝꯃꯅꯤꯗꯅ ꯄꯠ ꯄꯠ ꯊꯥꯕꯗꯣ ꯂꯥꯏꯚ ꯊꯥꯔꯤꯌꯦ ꯑꯗꯨꯗꯤ ꯁꯤ ꯂꯥꯏꯐ ꯊꯥ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯥꯏꯚ ꯊꯥ ꯇꯧꯕ ꯌꯥꯕꯅꯦ ꯍꯥꯏꯁꯦ ꯂꯥꯏꯚꯇꯣ ꯃꯥꯡ ꯊꯝꯃꯦꯅ ꯁꯨꯃꯥꯏꯅ ꯅꯪꯗꯤ ꯅꯥꯀꯟ ꯐꯝꯗꯣꯏꯅꯤꯗꯅ ꯑꯗ ꯈꯨꯕꯣꯝꯁꯤꯗꯅꯦꯕ ꯑꯩ ꯊꯥꯗꯣꯏꯁꯦ ꯇꯦꯠ ꯊꯥꯗꯣꯏꯅꯤ ꯅꯪ ꯁꯦꯟꯗꯜ ꯑꯃ ꯄꯥꯏꯔꯗꯣꯏꯅꯦꯕꯀꯣ ꯑꯩ ꯊꯥꯕꯗ ꯈꯨꯠꯇꯣ ꯀꯟꯅ ꯇꯧꯗꯣꯏꯅꯦꯕ ꯕꯣꯇꯜꯗꯣ ꯆꯥꯎꯗꯤ ꯆꯥꯎꯅꯤ ꯃꯣꯏ ꯕꯣꯔꯥꯁꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯑꯝꯇ ꯆꯥꯒꯦꯗꯅ ꯕꯣꯔꯥꯗꯣ ꯆꯥꯎ 500ꯒꯤ Hello guys, welcome. Welcome back to my New video, man. Ai, mana kami tadi leo om ta.
ꯌꯥꯝ ꯐꯥꯎꯔꯣ ꯃꯣꯏꯁꯦ ꯃꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯀꯩꯅꯣ ꯍꯨꯏ ꯂꯩꯌꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯁꯛꯇꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯅꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯟꯗ꯭ꯔꯣ ꯑꯗꯣ ꯐꯖ ꯎꯠꯂꯁꯨ ꯌꯦꯡꯒꯦ ꯍꯨꯏꯗꯤꯀꯣ ꯅꯪ ꯃꯥꯏ ꯆꯥꯛꯑꯦꯕ ꯕꯤꯁꯥꯟꯅꯦ ꯃꯌꯥꯝ ꯂꯝ ꯀꯩꯅꯣꯗꯒꯤ ꯇꯥꯎꯊꯣꯡꯗꯒꯤ ꯇꯥꯎꯊꯣꯡ ꯑꯐꯩꯕꯔꯣ ꯑꯌꯨꯡꯕ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯃꯥ ꯅꯨꯡꯁꯤ ꯍꯨꯏ ꯍꯧꯗꯣꯡ ꯌꯥꯝ ꯃꯥ ꯌꯥꯝ ꯂꯨ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯄꯥꯝ ꯑꯗꯣ ꯃꯣꯏ ꯃꯅꯨꯡꯗꯗꯤ ꯊꯣꯡꯕꯤ ꯊꯥꯛꯄꯤ ꯀꯟꯅ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯎꯠꯂꯛꯁꯤꯔ ꯈꯪꯗꯦ ꯑꯁ ꯏꯃꯨꯡ ꯆꯪ ꯐꯖꯅ ꯎꯗ꯭ꯔꯦ ꯊꯕꯛꯇꯤ ꯂꯣꯏ ꯐꯩꯗ ꯑꯩꯈꯣꯏ ꯏꯆꯦ ꯉꯁꯤ ꯂꯥꯛꯏꯁꯤꯡꯁꯦ ꯂꯥꯏꯚ ꯊꯥꯏꯁꯦ ꯕ꯭ꯂꯣꯛ ꯇꯧꯋꯦ ꯑꯗꯨꯝ ꯊꯥꯎ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯐꯖꯕꯅꯦ ꯑꯗꯣ ꯅꯥꯎꯕꯝꯆꯥ ꯅꯪ ꯊꯣꯛꯂꯛꯑꯣ ꯅꯪ ꯎꯠꯀꯦ ꯅꯪ ꯎꯠꯀꯦꯕ ꯅꯪ ꯊꯣꯛꯂꯛꯑꯣꯕ ꯅꯪ ꯎꯠꯀꯦ ꯊꯣꯛꯂꯛꯑꯣꯕ ꯃꯌꯥꯝ ꯉꯁꯥꯏ ꯔꯣꯁꯟ ꯍꯪꯉꯝ ꯔꯣꯁꯟ ꯁꯤꯜꯂꯦꯗꯣ ꯂꯝꯖꯤꯡꯗꯩ ꯃꯤꯔ ꯈꯪꯗꯦ ꯍꯪꯉꯛꯑꯝꯕꯅꯦ ꯑꯁꯤ ꯕꯣꯔꯥꯁꯦ ꯑꯝꯇ ꯆꯥꯒꯦ ꯃꯣꯏ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯁꯤ ꯄꯥꯏꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯏꯁꯦ ꯃꯌꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯃꯣꯏꯗ ꯁꯤꯗ ꯂꯥꯏꯚꯀ ꯊꯥꯗꯅ ꯇꯧꯔꯤꯁꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯒꯤ ꯁꯤꯠꯇꯨ ꯂꯥꯏꯚꯀ ꯊꯥꯗꯅ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯌꯨꯝ ꯍꯜꯂꯁꯦ ꯕꯣꯔꯥꯅꯤ ꯍꯥꯎꯋꯦ ꯃꯣꯏ ꯆꯥꯔꯒ ꯂꯥꯏꯚ ꯊꯥꯎ ꯑꯌꯣ ꯑయ్ꯌꯥ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯇꯜꯂꯦ ꯁꯨꯃꯥꯏ ꯁꯨꯝ ꯍꯪ ꯂꯩꯕꯗꯤ ꯇꯜꯂꯤ ꯏꯀꯥꯏꯖꯩꯗ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯕ꯭ꯂꯣꯛꯁꯤꯗ ꯅꯪ ꯑꯍꯥꯟꯕ ꯕ꯭ꯂꯣꯛꯂꯣꯗꯣ ꯃꯌꯥꯝ ꯃꯥꯏꯁꯦ ꯕ꯭ꯂꯣꯛ ꯊꯥꯒꯠꯄ ꯍꯧꯔꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯏꯁꯦ ꯅꯪꯁꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯍꯥꯟꯕꯅꯦ ꯑꯩ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯊꯥꯒꯠꯄꯅꯦ ꯁꯤ ꯃꯤꯅꯤꯠ ꯑꯁꯥꯡꯕ ꯈꯔ ꯊꯥꯒꯠꯀꯦꯕ ꯃꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯅꯪ ꯃꯥꯅꯤ ꯅꯪꯁꯨ ꯑꯩ ꯂꯥꯏꯐꯇ ꯈꯔ ꯌꯥꯎꯒꯗꯧꯔꯒꯦ ꯑꯩ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯁꯤꯁ ꯑꯩ ꯍꯩꯇꯦꯀꯣ ꯁꯨꯝ ꯈꯪꯗꯦ ꯑꯃꯨꯛ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯁ ꯀꯩꯅꯣꯝ ꯍꯥꯏꯔꯝꯗꯧꯕꯅꯦ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯍꯧꯗ꯭ꯔꯦ ꯀꯃꯦꯟ ꯁꯣ ꯂꯥꯛꯇꯦ ꯅꯪ ꯑꯝꯇ ꯌꯦꯡꯉ ꯀꯃꯦꯟ ꯇꯧꯔꯨꯁꯦ ꯐꯦꯁꯕꯨꯛꯇꯇꯪ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯕ ꯂꯥꯛꯇꯦ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯀꯥꯏ ꯑꯩ ꯈꯪꯕꯤꯕ꯭ꯔꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯏꯁ ꯃꯤ ꯌꯦꯡꯉꯦꯍꯦ ꯑꯩ ꯆꯪꯉꯛꯄꯁꯤ ꯀꯥꯏ ꯑꯩ ꯈꯪꯕꯤꯕ꯭ꯔꯣ ꯃꯌꯥꯝ ꯑꯁ ꯈ꯭ꯋꯥꯡ ꯅꯥꯏ ꯑꯩ ꯈꯪꯕ꯭ꯔꯣ ꯀꯥꯏ ꯁꯤ ꯎꯁꯜꯂꯁꯦ ꯐꯖꯅꯕ ꯁꯤ ꯑꯩ ꯈꯪꯗꯦ ꯁꯤ ꯅꯨꯡꯗꯥꯡ ꯇꯥꯕꯅꯦ ꯑꯗꯨ ꯎꯄꯗꯤ ꯑꯩꯁ ꯅꯨꯃꯤꯠ ꯇꯥꯔꯦ ꯁꯤꯗꯤ ꯀꯩꯝ ꯎꯗꯦ ꯁꯤ ꯌꯥꯝ ꯊꯤꯅꯩꯕ ꯁꯤ ꯌꯦꯡꯉꯣ ꯕꯦꯡꯒꯣꯁꯤ ꯀꯩ ꯇꯧꯕꯗꯣ ꯅꯪ ꯏꯁꯄꯦꯛ ꯎꯞꯄꯣ ꯑꯗ ꯀꯩꯅꯣ ꯇꯧꯁꯤꯂꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯑꯁꯤ ꯍꯪꯒꯥꯝ ꯏꯟꯇ꯭ꯔꯣ ꯇꯧꯁꯤꯂꯣ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯣꯀꯦ ꯁꯤꯅ ꯍꯪꯒꯥꯝ ꯊꯣꯏꯕ ꯁꯤꯅ ꯍꯪꯒꯥꯝ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯣꯏ ꯍꯪꯒꯥꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯔꯣ ꯍꯣꯏꯅꯦ ꯁꯤ ꯍꯪꯒꯥꯝꯁꯦ ꯀꯩꯅꯣ ꯄꯤꯔꯛꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯀꯔꯤꯅꯣ ꯁꯤ ꯍꯪꯒꯥꯝꯒ ꯃꯥꯟꯅꯕꯅꯤꯗꯥꯏ ꯁꯤꯕꯣ ꯑꯍꯣꯏꯕ ꯅꯠꯇꯦ ꯁꯤ ꯍꯪꯒꯥꯝ ꯃꯥꯟꯅꯕꯅꯦ ꯍꯥꯏꯗꯨꯗꯤ ꯈꯟꯅꯔꯣ ꯅꯕꯥꯅꯤ ꯆꯠꯂꯣ ꯄꯦꯔꯦꯅꯦꯕꯨ ꯄꯦꯔꯦꯁꯦ ꯍꯥꯏꯗꯤ ꯑꯣꯛꯇꯒ ꯌꯥꯝꯅꯒ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯣꯛꯇ ꯍꯥꯞꯄ ꯍꯪꯒꯥꯝꯗꯨꯔꯣ ꯁꯦ ꯗꯥ ꯄꯤꯔꯦ ꯑꯗꯨꯗꯤ ꯆꯦ ꯃꯀꯥ ꯗꯥꯄꯦꯔꯦ ꯁꯤ ꯃꯃꯥ ꯌꯥꯝ ꯄꯥꯛꯄꯅꯦ ꯗꯥ ꯑꯆꯧꯕ ꯅꯠꯇꯦ ꯆꯦ ꯃꯀꯥꯅꯦ ꯆꯦꯃꯀꯥ ꯑꯆꯧꯕ ꯗꯥ ꯄꯦꯔꯦ ꯑꯋꯥꯡꯕ ꯗꯥ ꯍꯪꯒꯥꯝꯁꯨ ꯌꯥꯎꯋꯦ ꯗꯥ ꯍꯪꯒꯥꯝ ꯑꯩ ꯁꯣꯔꯤ ꯗꯥ ꯍꯪꯒꯥꯝ ꯅꯠꯇꯦ ꯗꯥ ꯄꯦꯔꯦ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦꯀꯣ ꯑꯅꯝꯕꯅ ꯆꯤꯆꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯗꯤ ꯁꯤꯁꯦ ꯑꯂꯨ ꯃꯅꯥꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯨ ꯑꯂꯨ ꯑꯣꯏꯔꯦ ꯁꯤꯁꯦ ꯅꯠꯇꯦꯍꯦ ꯄꯣꯇꯦꯇꯣꯅꯤ ꯄꯣꯇꯦꯇꯣ ꯃꯅꯥ ꯗꯥ ꯑꯂꯨꯁꯤ ꯐꯗꯤ ꯐꯔꯦꯍꯦ ꯁꯤꯒꯤꯁꯤꯅ ꯂꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯃꯣꯝ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯍꯪꯒꯥꯝꯁꯦ ꯅꯠꯇꯦ ꯀꯔꯝꯕꯅꯣ ꯑꯂꯨꯁꯦ ꯑꯂꯨꯁꯦ ꯑꯃꯣꯝꯁꯦ ꯁꯣꯝ ꯅꯥꯀꯟꯁꯤꯗꯕ
ꯍꯥꯏꯁꯦ ꯑꯃꯣꯝ ꯈꯔ ꯌꯥꯎꯕꯅꯦꯕꯀꯣ ꯁꯣꯝꯅ ꯑꯃꯣꯝ ꯉꯥꯛꯇ ꯂꯥꯕꯁꯨ ꯌꯥꯎꯕꯅꯦ ꯁꯣꯝꯗꯅ ꯁꯤꯗ ꯂꯥꯕ ꯂꯥꯛꯇꯅꯦꯕ ꯉꯥꯛꯇ ꯁꯣꯝꯗꯅ ꯑꯃꯣꯝ ꯉꯥꯛꯇ ꯂꯥꯕ ꯁꯣꯝ ꯈꯨꯗꯣꯝꯕꯤꯅ ꯇꯧꯔꯦ ꯐꯕ ꯐꯠꯇꯕꯗꯤ ꯈꯪꯗꯦ ꯁꯣꯔꯤ ꯈꯪꯗꯕꯗꯩ ꯇꯧꯈꯤꯕꯅꯦ ꯅꯠꯇ꯭ꯔꯥ ꯈꯪꯗꯕꯅꯤ ꯑꯗꯣ ꯁꯤꯗ ꯗꯗꯥ ꯈꯔ ꯂꯩ ꯀꯔꯝꯕꯅꯣ ꯈꯔ ꯁꯥꯏ ꯗꯗꯥ ꯑꯋꯥꯡꯕ ꯅꯥꯕꯣꯝꯆꯥ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯃꯥꯡ ꯊꯥꯎ ꯆꯠꯂꯣ ꯗꯗꯥ ꯑꯩꯒ ꯋꯥꯡ ꯃꯥꯟꯅꯗꯧꯕ ꯑꯃ ꯂꯩꯌꯦꯀꯣ ꯑꯩꯒ ꯋꯥꯡ ꯃꯥꯟꯅꯩ ꯅꯨꯡꯁꯥꯗ ꯂꯩꯕꯁꯦ ꯐꯣꯟꯁꯤ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯦ ꯃꯅꯨꯡꯗ ꯂꯣꯏ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯃꯅꯨꯡꯗ ꯂꯩꯀꯥꯟꯗ ꯕꯣꯜꯁꯦ ꯈꯔ ꯕꯣꯔꯥ ꯆꯥꯎ ꯍꯥꯏꯔꯣ ꯕꯣꯔꯥꯁꯤ ꯃꯌꯥꯝ ꯁꯤ ꯆꯥꯔꯁꯦ ꯍꯥꯏꯔꯣ ꯑꯩꯕꯣ ꯆꯥꯔꯁꯦ ꯍꯥꯏꯔꯣ ꯁꯤ ꯆꯥꯎ ꯍꯥꯏꯔꯣ ꯁꯤꯁꯦ ꯃꯣꯏ ꯊꯣꯛꯂꯛ ꯌꯥꯗꯦꯕ ꯃꯌꯥꯝ ꯕꯣꯔꯥ ꯆꯥꯒꯦ ꯅꯣꯏ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯍꯥꯎꯋꯦ ꯍꯥꯎꯇꯗꯤ ꯀꯩꯅꯣ ꯂꯨꯄꯥ 500ꯒꯤꯕꯨ ꯑꯅꯤꯗꯣ ꯂꯨꯄꯥ 500 ꯕꯣꯔꯥꯔꯣ ꯍꯥꯏꯁꯦ ꯌꯥꯝꯃꯦ ꯑꯗꯨꯗꯤ ꯌꯥꯝꯗ꯭ꯔꯣ ꯆꯥꯝꯒꯗ꯭ꯔꯣ ꯆꯥꯅꯕ ꯄꯣꯠꯁꯦ ꯃꯄꯥꯟ ꯂꯣꯏ ꯊꯝꯃꯝꯃꯦꯕ ꯑꯗꯨꯒ ꯁꯤꯗ ꯂꯣꯏ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯍꯨꯟꯇꯣꯛ ꯊꯝꯃꯦꯕ ꯍꯨꯏ ꯁꯪꯉꯝꯃꯣꯏꯌꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯍꯨꯏ ꯇꯥꯔꯦ ꯁꯦꯟꯗꯟ ꯇꯣꯡꯉ ꯂꯥꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯇ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗꯕ ꯈꯨꯃꯨꯛ ꯇꯣꯡꯉ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯂꯥꯁ ꯑꯩꯅ ꯄꯥꯏꯒꯦ ꯈꯔ ꯄꯛꯆꯒꯗꯝ ꯍꯣꯏ ꯅꯪ ꯌꯥꯎ ꯇꯥꯔꯗꯤ ꯃꯄꯨꯡ ꯐꯥꯕꯗꯣ ꯑꯣꯏꯔꯦꯅꯦ ꯍꯥꯏ ꯃꯌꯥꯝ ꯀꯩ ꯆꯥꯖꯔꯨꯔꯒꯦ ꯀꯥꯏ ꯉꯁꯥꯏ ꯍꯪꯒꯥꯝ ꯎꯠꯂꯨꯕꯗꯩ ꯚ꯭ꯌꯨ ꯂꯣꯏ ꯍꯟꯊꯈ꯭ꯔꯦ ꯍꯥꯏ ꯀꯃꯦꯟ ꯌꯥꯝ ꯇꯧꯁꯦ ꯅꯣꯏꯁꯦ ꯀꯩꯅꯣ ꯑꯩ ꯄꯥꯏꯕ ꯇꯜꯂꯦ ꯈꯪꯕ ꯐꯖ ꯅꯣꯏ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯜ ꯂꯩꯍꯧꯔꯦ ꯋꯥꯔꯤꯁꯦ ꯈꯪꯗ꯭ꯔꯦꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯩꯒꯤꯗꯣ ꯑꯩ ꯅꯣꯏꯗꯨꯅ ꯃꯩ ꯅꯨꯡꯉꯥꯏꯗꯨꯅꯤꯅꯦꯕꯣ ꯗꯦꯕꯖꯤ ꯇꯥꯗꯦꯕꯖꯤ ꯀꯀꯥ ꯗꯦꯕꯖꯤ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯤꯗ ꯃꯣꯏ ꯑꯇꯩꯁꯦ ꯂꯥꯏꯚ ꯌꯥꯎꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯀꯅꯥꯝ ꯌꯥꯗꯦ ꯑꯩꯈꯣꯏ ꯗꯥ ꯕꯤꯁꯥꯟꯇꯪꯅꯤ ꯂꯥꯛꯄ ꯀꯩ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯦꯁꯕꯨꯛꯇ ꯁꯤꯌꯔ ꯇꯧꯁꯤꯜꯂꯣ ꯃꯣꯏ ꯁꯤꯡꯖꯨ ꯁꯨꯕꯒꯤ ꯌꯥꯝ ꯃꯔꯥꯡ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯤꯜꯂꯨꯔꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯀꯥꯏ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩꯗꯣ ꯉꯥꯏꯍꯥꯛꯒꯩ ꯂꯥꯏꯚ ꯊꯥꯖꯔꯛꯑꯅꯤ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯒ ꯆꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯊꯥꯕꯗꯣ ꯌꯥꯔꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯝꯗꯥꯏꯗ ꯂꯥꯏꯚ ꯊꯥꯒꯦ ꯇꯧꯅꯤ ꯍꯣꯠꯅꯒꯦꯀꯣ ꯑꯩꯈꯣꯏ ꯅꯪ ꯆꯥꯕꯩ ꯅꯝꯒꯤꯁꯦ ꯕꯣꯔꯥꯁꯦ ꯂꯨꯄꯥ 50 ꯈꯛꯇ ꯉꯥꯏꯈ꯭ꯔꯦꯕ ꯍꯣꯠꯅꯒꯦ ꯂꯨꯄꯥ 500 ꯂꯩꯔ ꯕꯣꯔꯥ ꯑꯝꯇ ꯑꯣ ꯂꯨꯄꯥ 50 ꯉꯥꯏꯈ꯭ꯔꯦ ꯃꯩ ꯇꯥꯕ꯭ꯔꯣ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯁꯤ ꯐꯖꯕ ꯌꯥꯎꯔꯤ ꯈꯨꯠꯆꯥꯎ ꯑꯃꯅꯤ ꯐꯖꯔꯦ ꯆꯦꯈꯥꯏꯔ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯏꯆꯦꯈꯩ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔ ꯀꯩꯅꯣ ꯁꯤ ꯀꯤꯂꯤ ꯆꯥꯔ ꯂꯩꯔꯝꯃꯤꯁꯤꯅ ꯃꯣꯏꯗꯤ ꯕꯦꯔꯥꯅꯤ ꯃꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯒ ꯁꯤꯗ ꯍꯥꯞꯆꯜꯂꯤ ꯃꯌꯥꯝꯁꯦ ꯀꯣꯕꯤ ꯍꯥꯞꯆꯜꯂꯦ ꯉꯥꯔꯤ ꯀꯩꯀꯥ ꯃꯤꯃꯤ ꯀꯩꯅꯣ ꯍꯥꯞꯆꯜꯂꯤ ꯃꯌꯥꯝꯁꯦ ꯃꯤꯁꯨ ꯌꯥꯎꯔꯤꯅꯦꯀꯣ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯒ ꯃꯤꯃꯤ ꯍꯥꯞꯆꯜꯂꯦ
nang music to nang music to mi kan to je yeng ki ta 뮤직이요. 응. 지금 빡빡 또 우베 뮤직. 이거 아니 뭐 굴레 한 몸도 까다요. 뎁지? 뎁지? 까디. da dip je da dip je to tholo law ne 나오네. music to dip je yo law 까미엔 난 항이 해 봐. 뎁지? kai lam da no sanjimam da ni tv sanjimam da lai ri khoi dawum jai mem da roshan mem da hi thole to 시 포도 하지. bora jo ne mubang ona re ko ai sa camera mình gì chứ nè phố sao mà mang đấy nè chỉnh chú lấy đấy cái dòng ngang này anh nuông nữa ai bục không chỉ có 3 trên tàu rồi nâng một bằng tàu rồi ra thì thôi ha wifi điểm gì sao mày live nó ra cái nó làm hay rồi lúc tới tàu kìa Tính khai đồng bên thêm ta các tiền cho ai đây. chế thế này nó cũng là cái gì phát cái thông muốn đi co 파서 미 여러 파서 미 여러 이제 phát thế này cái thông muốn đi co cái nó to Anh từ từ tên. thế bên này mình đi vay mình tới đi ăn phát sơ 뎁지도 파서야 하네 또 뎁지도 야와 돼 lupa yang khaigi bora lek pane Mai lối thiêng ấy. yang khaigi on kre 송와이 래 거네 봐 san na sai ju ulu ne cây dài nó 아니 수자. 그러나 không được. À thực ra không được. Phải học em. 빠빠이 하고 이래네 아 살로 cái nó quay cái gì sân rồi hay đó sao tôi đi tìm gì na 뎁지? 뎁지? 뎁지 너네 진짜 어떻게 해가 뭐야 해가 진짜 라마. 좀좀 도야 빙지 진짜 어떻게 풀어 알아 뭐야 라마. Tên sang cái scooter. Ma'am live phim tao hello xin ra kì. mình là 뿡거만 봐도 되면 풍은 바르션 이 캠파이 캠파이 44 bây giờ em blog năm rồi nè 뿡 phá tài đi sao phụ cần lỡ tiếp gì à đã tiếp gì à mẹ video xem mà đang xem xin ra cái walking jog lại bà 뿡 có gì cái gì blog năm rồi này mi 61 chứ nó tao rồi tôi vậy 그런 사이다. Không mày lại tôi còn làm sao kìa. 와, 뭐라 좀 싸들래. 니 삐게 좀 싸대 너. Ai không để 너 짝 싸 봐줘 항대. ra để thay đi mua nguồn đã. 너 원래 할 봐. 거기 할 때봐 누가. 예. Nâng cái bự rồi đã. 강호 시간 니. 강호 시간 니. 고마 떨는 지기다 야, 이 암장 나가노. 너희 아 블로그 또 도기는 시 떠올래. 난 블로그 남 이야기 다냐. 넌 뭐다 들이야. 뭐라 해도 그래. hả adom live se lo salage to si makha ta bdi keno ta bomja blog ka runjit sarang tim ga moi blog ta hapa ge moi ani gi da moi ani blog nam dui ne ba duna aina sum live tha le do video do kina to ni 아 찬염 내리면 adom video je matang sai lo salage ko matang tha pa kan jo nusi video na ngai bi mo to ni video to ngasi gi matang sai lo sinjarage hai bye toro bye te bye bye toro bye bye bye
see you tomorrow กัน